Nitaipa Chutekla Thamba Sanglenda Ngarangdagi, Chatharakiba BJP Manipur Pradesh ke Extended State Executive Meeting da Sarugyaba Lakiba Chief Minister Nongthombam Biren Wafam Masi Paumi Singda phongdokkhre. Meeting adu loiraba matung Paumi Singa Unabamada Chief Minister Nongthombam Biren hai Irang Asina Maram Oiraga BJP Manipur Pradesh ke Extended State Executive Meeting asi matam kuina pangthoktan lakibane. Mifam asida Manipur ge hauzik oiriba fibam asigi matangda kupna khanakhi loinana Prime Minister Narendra Modi amasong Union Home Minister Amit Shah gi makhada Irang asiga mari leinana paikhatpa thabak thoram sing review tawkhi Irang asigi Waroisin Puraknaba hauzik Nakal Animakki Oina Wari sanabgi thabak chathaba Houre. State asida mahusagi tangdu leitaba fibam adu khumang chaoshinnaba purakpa ngamnaba amadi makhataba Irang thoraktanaba ngasigi mifam aduna achetpa warep khara lawkhi. Relief camp amadi inmate singi fibam yengshinaba Works Minister Govindas Nongthombam Chairman oiba committee adu henna pakthok Chauthokna Thabak Tauba Yanaba Subcommittee Kharasu Semle, Hairiba Subcommittee Sing Asina Tongan Ba, Relief Camp Sing the Chatuna Inment Singa Wari Watai Sanaba, Sananaba Mipam Asina Makatana Warib Loki. Paumi Singa Unabaduda Chief Minister Nongthombam Biren Makatan Hai, Manipurda Prime Minister Kauba Netroga, Kaudaba Haibasi, Fibamgi Maka Pongane. Manipur ge oiriba fibam asida Prime Minister Narendra Modi Manipur da lafam thoi haibasi Congress Party ge oiba wakhalone adubu Bharatiya Janata Party ge oinade pungkun mare Prime Minister Narendra Modi ga pau faunaduna mahaki lamjing makhada mathau taba thabak thoram khuding mak pangthokle Hauzik Manipur da paikhatliba relief ke thabak thoram security ge checks and thorang ana lying amade development ka mari leinaba pumnamak Prime Minister ge instruction makhada pangthokle haina Chief Minister Nongthombam Biren makatana phongdokkhre. Panbayabadi ngarang dagi chatharakiba BJP Manipur Pradesh ke Extended State Executive Meeting asida Law and Justice amasong Parliamentary Affairs ke Union Minister of State Arjun Ram Meghwal BJP Manipur gi in charge Dr. Azit Gopare Apigani Gopchare MP Sambit Patra Rajya Saba gi member Ningtho Sana Jawbale Semba Lengaga sida yawba BJP gi Minister amasong MLA Kharana amade BJP Manipur gi Karyakarta kyana sarukya कोई extended executive party की meeting में मतम सांगना इरांग सिना जो कोई तोबंग अमक्तबा अदो सिदाइदा honorable minister law and justice मेघवाल जिलाए अदगी हानक नाउना MP काखरबा कोई समित पत्र जी कोई नॉलेज रीजन की coordinator अदुगा कोई की प्रभारी डॉक्टर अजित लोइना याउना कोई हमने honorable minister MLA मैम कार्यकर्ता सिंह याउना Masidai कोई की Honorable Prime Minister ना अहम लोग सुबह ना Prime Minister वो रखी बगी कोई appreciation तो हुई अदुगा मणिपुर की हुजी कोई रेबा issue सी मसीदai कोई नाकल अनिमक्की वारी वाताई साबिरी हाउसा हो रहे अदुगा है ना खरा speed up टोर कांदा अठुबा मतम दा stage से peace पोरक ना बा अदुगा मखाता ना इरांग थोकना बगी step akan melohot नहना बगी अदुगा बगी कोई resolution यावरी relief camp दा कहीं दा लेरबा मैम सिगी फिल्म यंगसन ना बा कोई की committee sub khana committee malai honorable minister Govindas ki makhada adu hojik sub committee ani huma muju sema kanda kem mayam misala kanda kari personally interact ongna bagi hana su tawri thrat lakhoduna mathe khra lepani adu amuk committee do sub committee do khra chauthoga mona makha sathana ba adu guma sing khra lowe